Hairang Leirang Channel na mayamgidamakta pujarakliba phungawari apang adungay kuirabagi matam amada apikpa khungang amada suba nomba yamna kanba imung ama leirami. Imungdu mising yamlamde. Mama mapa amasung pakhang pharaba macha aniga makhoi mari khaktani. Makhoigi mapangalna sujaduna lau ingkholda thaba phau amasung mahai marongna hingdanaba hotnajaba imung oirami. Pakhang anidugi manungda mayambaduna aduk yamna pangbagi matik manawna hai singlami. Yamna wana imungdu semgatnaba hotnajaramba mapana leikidraba tungda mamasu tattana nabadagi mapangal yamna sonjinkhre. Maram aduna haujikti lausil laurangi thabaksi manawna taurami. Nongma meragi thayaida manawna mayambabu makhoigi chakhau phau mapal satlabra haibadu yenglunaba labukta tharami. Masadi kanna hakchang ngamdraba mamabu senabadagi chathokpa yakhidre. Apangba mayamba labuk yorakpa matamda thamoi kaikre. Sauningbana sor phi phi holami. Maramdi chakhaugi amuba mapal singadu haying mathini haina mahakna laukre. Mamangda apangbadu adugumba phau makhal amuktasu ukhidribani. Mahak asaubaga loinana asangba wachet ama paiduna phau singdu tumna haidatlami. Apangba mayumda halakle. Labuki phauna oiramliba phibam amadi mana tauramba thabak pumnamak manawda tamlami. Chahi chuppa sujakhiba thabak mahai arembada tare khallubada manawadu kapki. Sahidu machin manawgi phau irok lokhidre. Mathangi chahidadi makhoi mingondagi pu langduna chananaba hotnabada yamna warami. Adugi mathakta asonbi mama senadabasu yadrabani. Manaw nupa yumdagi khongkap khubai ama phawba chathokpa ngamdre. Mayambabu sing chanaba amadi labuki thabak taunanaba thaba tarami. Mamana hakchang khajiktang nungaina uba numit amada manaw nupa mayambana tauriba labuki thabak singadu yengnabagi chatnanaba thaurang taurami. Mahakna mayambada asumna hairami. Tada horen numitna wato lomlakpa matamda imabu sumangda nungsada puthoktuna khudengda phamhallaga ising asabana irujabiyu. Akangba phi hongdokhallaga imungda amuk pusinduna nungaina pothahalu. Imana chaningba ensang hanglaga thongu aisu nganta karaki. Asumna hairamlaga manaw nupa adu chatkre. Ikui kuidana mayamba leirangda chafu thangatuna ising sauhanba hauki. Numitna waton lomlakpaga nungsasu yakhalakle. Apangba mapanda mamabu puthoktuna sumangda thamba khudengda phamhalami. Ji saubagi makhol thokliba chafugi isingdu apangbana mamagi mathakta haithakre. Mamadu lauba ngamdana makhong pring kauramlaga sat tingthokre. Mayasu launa kathorakle. Ahanbada apangbana mamadu irujabada nungaibadagi noklibani khalami. Adubu ireng lengkhidaba matau uraga sire haiba khanglakhi. Manawna soidana chairagani khanbada thawai yamna warami. Mamabu akangba phi amana khudakta hongdokpiraga masamsu phajana hatokpire. Adugi tungda ingkholgi churakta pusinduna chuda ngaraga phamhallami. Mana chukraba chugumgi mapayama mamagi mamangda thamle. Manaw labuktagi karakle. Yaurakpaga mayambada mamagi phibam hanglami. Mama iru maithajaba loiraga churakta phamduna chu tupli haina mayambana khumlai. Mayambagi wa tabada manaw kapkhre.
ꯃꯃꯥ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯨꯔꯛꯇ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯄꯒꯤ ꯈꯨꯗꯝ ꯂꯩꯔꯦ꯫ ꯃꯌꯥꯝꯕꯅ ꯁꯧꯔꯕ ꯏꯁꯤꯡ ꯍꯩꯊꯔꯒ ꯃꯃꯥꯕꯨ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯈꯔ ꯆꯩꯕ ꯅꯠꯇꯅ꯫ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡ ꯇꯥꯛꯇꯨꯅ ꯍꯧꯅꯕꯤ ꯄꯥꯡꯊꯣꯛꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯄꯪꯕꯕꯨ ꯃꯅꯥꯎꯅ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯎꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯊꯨꯝ ꯆꯐꯨꯗ ꯌꯦꯡꯂꯨꯕꯗ ꯊꯨꯝ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯕꯗ ꯄꯥꯏ ꯑꯃ ꯄꯤꯔꯒ ꯊꯨꯝꯁꯪꯗꯒꯤ ꯊꯨꯝ ꯂꯩꯔꯨꯅꯕ ꯊꯥꯈꯤ꯫ ꯑꯄꯪꯕꯗꯨ ꯊꯨꯝ ꯍꯥꯏꯕ ꯋꯥꯍꯩꯒꯤ ꯈꯣꯟꯊꯣꯛ ꯆꯨꯝꯅ ꯍꯥꯏꯕ ꯍꯩꯔꯝꯗꯦ, ꯊꯨꯟ ꯍꯥꯏ꯫ ꯃꯅꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯥꯛꯂꯕ ꯇꯨꯡꯗ ꯃꯆꯤꯟꯗ ꯊꯨꯝ 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 ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯑꯄꯪꯕ ꯎꯄ꯭ꯔꯥꯛꯅ ꯇꯨꯔꯝꯃꯤ꯫ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯨꯒꯗꯕ ꯄꯣꯠꯀꯤ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦ꯫ ꯃꯨꯟꯅ ꯅꯤꯡꯁꯤꯡꯂꯕ ꯇꯨꯡꯗ ꯊꯨꯟ 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 ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯨꯝꯁꯨꯡꯕꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯄꯥꯏ ꯑꯃ ꯄꯤꯗꯨꯅ ꯊꯨꯟ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨꯔꯦ꯫ ꯑꯍꯜꯗꯨꯅ ꯅꯤꯡꯖꯣꯟꯗ ꯄꯣꯞ ꯄꯣꯞ ꯐꯨꯗꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯊꯨꯝ ꯃꯌꯣꯝ ꯑꯃ ꯄꯤꯔꯛꯂꯦ꯫ ꯑꯄꯪꯕ ꯊꯨꯝ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯂꯝꯕꯤꯗ ꯁꯖꯤꯛ ꯆꯥꯔꯝꯕ ꯁꯒꯣꯜ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯁꯒꯣꯜꯅ ꯊꯨꯝ ꯆꯥꯒꯦ ꯍꯥꯏꯔꯦ, ꯁꯣꯏꯗꯅ ꯃꯨꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯄꯪꯕꯅ ꯊꯨꯝ ꯃꯌꯣꯝꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥ ꯃꯈꯥꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯒꯣꯜ ꯆꯠꯈ꯭ꯔꯦ꯫ ꯑꯄꯪꯕꯅ ꯊꯨꯝ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯨꯝꯂꯨꯕꯗ ꯉꯥꯁꯦꯞ ꯑꯃ ꯐꯥꯔꯦ꯫ ꯊꯨꯝꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯊꯨꯝ ꯆꯥꯕꯗ ꯃꯕꯨꯛ ꯄꯤꯛ ꯊꯜꯂꯕ ꯉꯥꯁꯦꯞ ꯒꯣ ꯒꯣ ꯈꯣꯡꯂꯝꯃꯤ꯫ ꯑꯄꯪꯕꯗꯨ ꯉꯥꯁꯦꯞ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯃꯅꯥꯎꯅ ꯊꯨꯝ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ ꯍꯪꯂꯨꯕꯗ ꯉꯥꯁꯦꯞ ꯑꯃ ꯎꯠꯂꯛꯈꯤ꯫ ꯃꯗꯨ ꯊꯨꯝꯅ ꯑꯣꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯅꯥꯎꯗꯨ ꯅꯣꯛꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯆꯤꯜ ꯃꯅꯥꯎ ꯆꯝꯐꯨꯠ ꯆꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯄꯪꯕ ꯃꯌꯥꯝꯕꯕꯨ ꯃꯅꯥꯎꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯃ ꯂꯧꯕꯨꯛꯇ ꯆꯠꯂꯝꯗꯥꯏꯗ ꯃꯅꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯗ ꯅꯪ ꯆꯥꯛ ꯊꯣꯡꯂꯝꯃꯨ, ꯑꯦꯟꯁꯥꯡꯗꯤ ꯄꯥꯡꯈꯣꯛ ꯏꯔꯣꯜꯂꯝꯃꯨ꯫ ꯑꯄꯪꯕꯅ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯄꯥꯡꯈꯣꯛ ꯊꯤꯕꯗ ꯏꯪꯈꯣꯜꯗꯒꯤꯗꯤ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯈꯣꯡꯕꯥꯟꯗ ꯍꯧꯕ ꯂꯝꯕꯥꯟ ꯂꯦꯞ ꯊꯨꯝꯕ ꯑꯄꯥꯛꯄ ꯃꯀꯥ ꯑꯅꯤ ꯍꯦꯛꯂꯨꯔꯒ ꯏꯔꯣꯜꯂꯝꯃꯤ꯫ ꯃꯅꯥꯎꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯅꯦ ꯇꯥꯅ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯁ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯏꯟꯁꯥꯡꯗꯨ ꯂꯦꯡꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯆꯤꯟꯗ ꯇꯤꯟ ꯑꯔ ꯑꯔ ꯇꯥꯔꯒ ꯈꯪꯂꯝꯃꯤ꯫ ꯃꯅꯥꯎꯅ ꯂꯥꯎꯔꯛꯏ, ꯁꯤꯕ ꯇꯥꯔꯦ ꯇꯥꯗ, ꯅꯪ ꯆꯦꯜꯂꯨ, ꯃꯥꯃ ꯄꯨꯡꯌꯩꯕ ꯈꯣꯏꯗ ꯍꯩꯅꯧꯖꯣꯝ ꯍꯧꯔꯤꯕꯅꯤ, ꯑꯃꯨꯛꯇ ꯍꯦꯛꯂꯨ, ꯃꯗꯨ ꯆꯥꯔꯕꯗꯤ ꯂꯦꯡꯕꯁꯤ ꯐꯒꯅꯤ꯫ ꯑꯄꯪꯕ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗ ꯄꯨꯡ ꯁꯦꯝꯂꯝꯕ ꯃꯥꯃꯗ ꯍꯥꯏꯔꯨꯏ, ꯆꯣꯂꯣꯝ ꯆꯣꯂꯣꯝ ꯆꯣꯂꯣꯝ, ꯑꯣ ꯅꯪ ꯆꯣꯂꯣꯝ ꯌꯦꯡꯅꯤꯡꯏ ꯍꯥꯏꯔꯦꯀꯣ, ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯑꯩ ꯆꯣꯂꯣꯝ ꯇꯧꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯄꯨꯡ ꯊꯤꯡꯒꯠꯂꯛꯂꯦ꯫ ꯍꯨꯃꯥꯡ ꯇꯥꯅ ꯆꯣꯂꯣꯝ ꯇꯧꯔꯝꯃꯤ꯫ ꯑꯄꯪꯕꯗꯨ ꯃꯥꯃꯅ ꯆꯣꯡꯐꯟ ꯌꯦꯡꯂꯤꯉꯩ ꯂꯦꯡꯕ ꯐꯈ꯭ꯔꯦ꯫ ꯃꯅꯥꯎꯅ ꯍꯜꯂꯛꯇ꯭ꯔꯕ ꯃꯌꯥꯝꯕꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯗꯨ ꯅꯤꯡꯉꯥꯏꯗꯅ ꯄꯨꯡ ꯆꯣꯂꯣꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯟꯗꯛꯁꯨ ꯃꯍꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯆꯍꯤ ꯀꯌꯥ ꯍꯤꯡꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯥꯎꯅ ꯃꯌꯥꯝꯕꯒꯤꯗꯃꯛ ꯋꯥꯖꯔꯝꯃꯤ꯫ ꯑꯄꯪꯕ ꯅꯨꯄꯥꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯕꯣꯔ ꯑꯣꯏꯅꯤꯡꯒꯗꯒꯦ? ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯆꯨꯝꯃꯤ, ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏ ꯅꯥꯝꯃ ꯍꯪꯕ ꯍꯧꯅꯗꯦ꯫ ꯑꯄꯪꯕꯕꯨ ꯂꯩꯁꯥꯕꯤ ꯑꯃꯅ ꯉꯥꯏꯔꯝꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯆꯥꯎꯕꯤꯗꯨ ꯃꯌꯥꯝꯗꯒꯤ ꯂꯧꯁꯤꯡ ꯂꯧꯃꯥꯟ ꯂꯣꯟꯆꯠ ꯁꯥꯖꯠ ꯍꯟꯊꯕ ꯅꯠꯇꯦ꯫ ꯃꯁꯥꯏ ꯀꯣꯟꯈꯠꯂꯕ ꯃꯇꯝ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯊꯥꯖꯅꯕ ꯅꯨꯄꯥ ꯐꯪꯈꯤꯗꯕꯒꯤ ꯃꯔꯝ ꯃꯀꯣꯛ ꯇꯥꯡꯕꯗꯒꯤꯅꯤ꯫ ꯃꯗꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯕꯤꯔꯥꯏ 5 ꯊꯨꯡꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯕꯤꯈꯤꯗꯦ꯫
ꯁꯨꯛ ꯁꯥꯔꯕꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅꯕꯒꯤ ꯏꯀꯥꯏꯕ ꯉꯥꯛꯊꯣꯛꯅꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯄꯪꯕꯗ ꯊꯥꯖꯔꯤ꯫ ꯑꯄꯪꯕꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯥꯁꯨ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯄꯪꯒꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤꯅꯤ꯫ ꯃꯤꯔꯛ ꯇꯤꯟꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯑꯄꯪꯕ ꯃꯇꯧ ꯃꯤꯅ ꯈꯪꯈꯤꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯍꯩꯅꯔꯝꯗꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯅꯨꯔꯥ ꯊꯥꯡꯏ, ꯃꯀꯣꯛꯀꯤ ꯃꯁꯝ ꯀꯕꯣꯀꯪ ꯃꯔꯥꯒ ꯈꯦꯠꯅꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯁꯦꯡꯗꯣꯛꯇ꯭ꯔꯕ ꯃꯌꯥꯗꯨ ꯎꯕꯗ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯇꯣ, ꯅꯪ ꯃꯪꯒ꯭ꯔꯥ ꯆꯥꯁꯤꯜꯂꯨ ꯅꯌꯥꯗꯨ ꯈꯔ ꯐꯖꯅꯕ꯫" ꯑꯄꯪꯕ ꯅꯨꯡꯇꯤꯒꯤ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕ ꯆꯥꯔꯝꯃꯤ꯫ ꯃꯅꯦꯝꯕꯣꯛꯀꯤ ꯌꯥꯊꯪ ꯏꯟꯕꯗ ꯃꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯕꯤ ꯑꯍꯟꯗꯨꯅ ꯅꯣꯡꯃꯁꯨ ꯍꯥꯏꯔꯛꯏ, "ꯑꯇꯣ, ꯅꯪꯁꯤ ꯆꯨꯍꯤꯅ ꯏꯔꯨꯖꯔꯕꯗꯤ ꯈꯔ ꯅꯥꯟꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫" ꯑꯄꯪꯕ ꯃꯅꯦꯝꯕꯣꯛꯀꯤ ꯋꯥꯗꯨ ꯀꯥꯎꯔꯝꯗꯦ꯫ ꯅꯣꯡꯃ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯅꯕ ꯁꯤꯟꯅꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯂꯥꯛꯉꯩꯗꯒꯤ ꯑꯄꯪꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯃꯤꯁꯛꯁꯤ ꯃꯅꯦꯝꯕꯣꯛꯅꯤ꯫ ꯃꯍꯥꯛ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯔꯛꯄꯗ ꯏꯔꯨꯖꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯅꯦꯝꯕꯣꯛꯅ ꯆꯨꯍꯤꯅ ꯏꯔꯨꯖꯕꯒꯤ ꯋꯥꯐꯝ ꯄꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯆꯨꯍꯤ ꯄꯨꯜ ꯑꯃ ꯊꯥꯡꯗꯣꯛꯂꯒ ꯈꯨꯖꯥꯏꯅ ꯀꯟꯗꯨꯅ ꯃꯊꯛꯇ ꯍꯩꯙꯔꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯂꯣꯏꯖꯔꯦ, ꯃꯁꯥ ꯄꯨꯝꯕ ꯅꯞꯈꯤꯕꯅ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ꯫" ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯀꯥꯡꯈꯗ ꯊꯝꯕ ꯍꯨꯏꯗ꯭ꯔꯤꯅ ꯐꯖꯅ ꯀꯥꯞꯊꯣꯛꯂꯕ ꯂꯁꯤꯡ ꯄꯣꯟ ꯃꯔꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯃꯀꯣꯛ ꯃꯔꯨ, ꯃꯃꯤꯠ ꯃꯃꯥꯏ, ꯃꯁꯥ ꯄꯨꯝꯕ ꯂꯁꯤꯡꯅ ꯌꯣꯝꯈ꯭ꯔꯦ꯫ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ ꯑꯉꯛꯄ ꯖꯤꯕ ꯑꯃꯒꯨꯝ ꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯖꯒꯣꯏ ꯁꯥꯔꯛꯈꯤ꯫ ꯌꯥꯆꯪꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯊꯣꯡꯒꯥꯟꯗ ꯋꯥ ꯉꯥꯡꯅꯕ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛ ꯃꯅꯦꯝꯕꯣꯛꯀꯤ ꯃꯤꯆꯩ ꯀꯤꯃꯟꯕꯗꯒꯤ ꯈꯨꯗꯛꯇ ꯁꯪꯒꯣꯟꯒꯤ ꯌꯥꯎ ꯃꯔꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯧꯕ ꯌꯥꯎ ꯃꯔꯛꯇ ꯀꯨꯜꯂꯝꯃꯤ꯫ ꯑꯄꯪꯕꯅ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗꯁꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯑꯄꯪꯕ ꯁꯥꯎꯗꯨꯅ ꯃꯌꯨꯝ ꯍꯟꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯌꯥꯏ ꯃꯇꯝꯗ ꯁꯪꯒꯣꯜꯗ ꯌꯥꯎ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯂꯛꯂꯦ꯫ ꯃꯥꯅ ꯑꯆꯧꯕ ꯌꯥꯎ ꯈꯟꯕꯗ ꯃꯈꯣꯡ ꯄꯥꯏ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯃꯆꯤꯟꯗꯁꯨ ꯂꯣꯟꯅ ꯁꯣꯜꯂꯝꯃꯤ꯫ ꯈꯣꯡꯄꯤꯛ ꯈꯣꯡꯖꯥꯎ, ꯈꯣꯡꯄꯤꯛ ꯈꯣꯡꯖꯥꯎ꯫ ꯍꯨꯔꯥꯟꯕꯅ ꯑꯄꯪꯕꯒꯤ ꯃꯈꯣꯡ ꯇꯥꯞ ꯄꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯂꯩꯔꯦ ꯁꯤꯗ, ꯆꯥꯎꯏꯍꯦ꯫" ꯍꯨꯔꯥꯟꯕ ꯑꯄꯪꯕꯅ ꯑꯣꯟꯕ ꯌꯥꯎꯗꯨ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯁꯪꯒꯣꯟꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯍꯨꯔꯥꯟꯕ ꯑꯃꯝꯕ ꯑꯍꯤꯡꯗ ꯍꯨꯃꯥꯡ ꯇꯞ ꯇꯞ ꯇꯥꯅ ꯌꯥꯎ ꯄꯨꯔꯒ ꯅꯨꯡꯁꯥꯁꯣꯔ ꯐꯤ ꯐꯤ ꯍꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ꯫ ꯌꯥꯝꯅ ꯊꯥꯞꯅ ꯂꯥꯛꯂꯕ ꯇꯨꯡꯗ ꯇꯨꯔꯦꯜ ꯑꯃꯅ ꯃꯥꯡꯗ ꯊꯠꯂꯝꯂꯦ꯫ ꯍꯨꯔꯥꯟꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯇꯨꯔꯦꯜꯁꯤ ꯀꯔꯝꯅ ꯂꯥꯟꯊꯣꯛꯁꯤꯒꯦ? ꯀꯗꯥꯏꯋꯥꯏꯗꯅ ꯈꯔ ꯊꯦꯜꯂꯤꯕꯖꯥꯠꯅꯣ? ꯃꯐꯝ ꯑꯗꯨꯋꯥꯏꯗꯅꯤ ꯑꯄꯪꯕꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯨꯔꯦꯜꯗꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯤꯕꯁꯤ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯊꯦꯜꯂꯤ, ꯂꯨꯔꯤꯕꯅ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯀꯤꯃꯟꯕꯗꯒꯤ ꯀꯔꯤꯃꯇ ꯂꯦꯡꯗꯅ ꯂꯥꯛꯈꯤꯕ ꯑꯄꯪꯕ ꯍꯨꯔꯥꯟꯕꯒꯤ ꯂꯦꯡꯕꯥꯟꯗꯒꯤ ꯍꯥꯏꯔꯛꯈꯤ, "ꯃꯄꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯟꯕꯅꯤ꯫" "ꯏꯁ, ꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅ꯫" ꯌꯥꯝꯅ ꯊꯤꯅ ꯄꯥꯈꯠꯈ꯭ꯔꯕ ꯍꯨꯔꯥꯟꯕꯅ ꯑꯄꯪꯕꯕꯨ ꯏꯁꯤꯡꯗ ꯂꯪꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯑꯄꯪꯕ ꯏꯔꯦꯜꯗ ꯏꯇꯤꯡꯗꯨꯅ ꯃꯁꯥꯒꯤ ꯂꯁꯤꯡ ꯄꯨꯝꯕ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯏꯔꯨꯖꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯔꯥ ꯐꯖꯅ ꯀꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯑꯄꯪꯕꯗꯨ ꯅꯣꯡꯃ ꯆꯨꯞꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯔꯨꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯄꯪꯕꯒꯤ ꯅꯨꯄꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯄꯣꯗꯨꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯐꯧ ꯂꯪꯕ ꯆꯠꯈꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯄꯪꯕꯅ ꯊꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯄꯤꯅ
ꯁꯤꯟꯅꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯥꯏꯗꯅ ꯑꯁꯨꯝ ꯆꯠꯊꯈꯤ꯫ ꯂꯩꯔꯪꯗꯒꯤ ꯆꯥꯛ ꯆꯐꯨ ꯊꯥꯡꯊꯔꯒ ꯃꯇꯥꯏꯗ ꯌꯥꯏꯕ ꯇꯟꯖꯥꯃꯛꯇꯗ ꯐꯛꯂꯥꯡ ꯃꯌꯥ ꯅꯛꯅ ꯎꯇꯤꯟ ꯑꯃ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯖꯤꯕ ꯑꯗꯨ ꯈ꯭ꯋꯥꯏꯅ ꯀꯔꯤ ꯀꯧꯅꯩ ꯍꯥꯏꯕ ꯑꯄꯪꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯗꯨ ꯁꯥꯃꯨ ꯀꯧꯏ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯄꯪꯕꯅ ꯖꯤꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯇꯦ, ꯍꯥꯠꯅꯤꯡꯈꯤ꯫ ꯁꯥꯃꯨꯕꯨ ꯅꯥꯟꯊꯣꯛꯍꯟꯈꯤꯗꯅꯕ ꯍꯣꯠꯅꯔꯒ ꯈꯥꯕꯩ ꯆꯦꯒꯞꯅ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯝꯊꯤꯔꯕ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯃꯩ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯑꯄꯪꯕꯅ ꯂꯥꯎꯔꯝꯃꯤ, "ꯁꯥꯃꯨ ꯍꯥꯠꯂꯦ, ꯑꯩꯅ ꯁꯥꯃꯨ ꯍꯥꯠꯂꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤ ꯃꯃꯥꯡ ꯂꯩꯔꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯐꯖꯕ ꯁꯒꯣꯜ ꯂꯩꯔꯨꯅꯕ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯄꯪꯕꯅ ꯂꯥꯎꯔꯛꯄ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯃꯅ ꯍꯪꯂꯛꯈꯤ, "ꯅꯨꯄꯥ, ꯅꯪ ꯇꯁꯦꯡꯅ ꯁꯥꯃꯨ ꯍꯥꯠꯄ ꯉꯝꯕ꯭ꯔꯥ?" ꯑꯄꯪꯕꯅ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯈꯨꯝꯂꯝꯃꯤ, "ꯁꯥꯃꯨ ꯍꯥꯠꯄꯕꯨ ꯑꯔꯨꯕ ꯊꯕꯛꯂꯥ? ꯇꯔꯥꯗꯨꯝ ꯍꯥꯠꯄꯤꯒꯦ"꯫ ꯀꯔꯦꯝ ꯅꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯥꯃꯨ ꯉꯥꯎꯔꯛꯄꯗꯒꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯊꯨꯗꯦꯛꯈ꯭ꯔꯦ, ꯃꯤ ꯀꯌꯥ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯦ꯫ ꯌꯦꯡꯍꯩꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯅꯥꯇꯣꯟꯅ ꯀꯣꯠꯂꯒ ꯃꯈꯣꯡ ꯈꯨꯎꯗ ꯌꯩꯈꯥꯏꯔꯒ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯕꯤꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯍꯤꯡ ꯇꯨꯝꯕ ꯈꯪꯅꯗ꯭ꯔꯦ, ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯅꯗ꯭ꯔꯦ꯫ ꯀꯩꯊꯦꯜ ꯄꯨꯝꯅꯃꯛ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯇꯦꯡꯊꯥ ꯅꯥꯋꯣꯏꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯃꯠꯇꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯎꯄꯥꯏ ꯃꯈꯜ ꯃꯈꯜ ꯌꯦꯡꯕꯗ ꯂꯥꯡ ꯊꯥꯈꯤ꯫ ꯑꯇꯣꯞꯄ ꯁꯥꯃꯨ ꯀꯌꯥ ꯊꯥꯗꯣꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯥꯕꯥꯎ ꯂꯥꯟꯕꯥꯎ ꯆꯦꯟꯗꯨꯅ ꯂꯥꯎꯊꯣꯛꯈꯤ, "ꯑꯀꯟ ꯑꯊꯧ ꯊꯣꯔꯛꯂꯣ, ꯑꯉꯥꯎꯕ ꯁꯥꯃꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯗ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯀꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯅꯤ"꯫ ꯀꯅꯥꯁꯨ ꯆꯣꯡꯊꯣꯔꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯥꯃꯨ ꯍꯥꯠꯄ ꯁꯅꯥ ꯈꯣꯡꯂꯦꯡꯕ ꯇꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯃꯗ ꯁꯥꯃꯨ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯖꯔꯝꯃꯤ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯒ ꯁꯥꯃꯨ ꯍꯥꯠꯍꯟꯅꯕꯒꯤ ꯋꯥꯐꯝꯁꯤ ꯈꯟꯅꯅꯕ ꯇꯧꯕꯤꯌꯨ"꯫ ꯃꯅꯥꯏ ꯑꯅꯤꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ, "ꯆꯠꯂꯨ, ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥ ꯑꯗꯨ ꯄꯨꯔꯛꯎ"꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯄꯪꯕꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯂꯩꯀꯥꯏꯗ ꯁꯤꯜꯂꯪꯕ ꯆꯠꯈꯤ꯫ ꯑꯄꯪꯕꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯄꯪꯕꯗ ꯍꯪꯂꯝꯃꯤ, "ꯅꯪ ꯁꯥꯃꯨ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯆꯨꯝꯕ꯭ꯔꯥ"? ꯑꯄꯪꯕꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ"꯫ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯊꯧꯕ, ꯅꯪꯅ ꯑꯩꯒꯤ ꯁꯥꯃꯨ ꯑꯉꯥꯎꯕꯕꯨ ꯍꯥꯠꯄꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ, ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯅꯥ ꯐꯪꯕꯤꯌꯨ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯑꯄꯪꯕ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯆꯒꯦ꯫ ꯍꯧꯖꯤꯛ ꯁꯥꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ"? "ꯃꯈꯥ ꯊꯪꯕ ꯆꯤꯡꯖꯥꯎꯒꯤ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯉꯩ ꯆꯠꯇꯨꯅ ꯍꯥꯠꯂꯨꯕ ꯉꯝꯒꯅꯤ"꯫ ꯑꯄꯪꯅ, "ꯍꯌꯦꯡꯃꯛ ꯆꯠꯆꯒꯅꯤ ꯏꯅꯤꯡꯊꯧ"꯫ "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯣꯏꯔꯝꯂꯕ ꯅꯠꯇ꯭ꯔꯒ ꯁꯥꯗꯨ ꯎꯕꯗ ꯅꯍꯥꯛꯅ ꯀꯤꯃꯟꯕꯗꯒꯤ ꯆꯦꯜꯂꯛꯂꯕ ꯅꯁꯥ ꯑꯉꯥꯡ ꯑꯣꯜꯂꯦ ꯍꯥꯏꯅ ꯈꯪꯖꯧ"꯫ "ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯁꯥꯃꯨꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯆꯒꯅꯤ"꯫ ꯑꯄꯪꯕꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯃꯥꯕꯨ ꯅꯥꯄꯜꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯩ꯫ ꯆꯤꯔꯕ ꯃꯇꯝꯁꯤꯗ ꯏꯔꯥꯛꯅꯔꯕ ꯃꯤꯅ ꯑꯇꯥꯎꯕ ꯏꯀꯥ ꯂꯥꯝꯂꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯑꯣꯏꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯣꯏꯊꯣꯛꯇꯕꯒꯤ ꯋꯥ ꯊꯤꯗꯅ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯕꯨ ꯊꯧꯔꯥꯡ ꯇꯧꯔꯨꯅꯕ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯑꯄꯪꯕꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯉꯥꯡꯅꯔꯛꯄ ꯋꯥ ꯄꯨꯝꯅꯃꯛ ꯃꯄꯨꯔꯣꯏꯕꯅ ꯇꯝꯂꯕꯗ ꯃꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯝꯃꯤ꯫ ꯑꯄꯪꯕꯅ ꯅꯣꯡꯃ ꯀꯥꯆꯤꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯁꯥꯃꯨ ꯑꯃꯕꯨ ꯈꯥꯕꯩ ꯆꯦꯒꯞꯅ ꯊꯥꯔꯒ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯨ
ꯃꯉꯣꯟꯗ ꯂꯤꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ, ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯝꯃꯤ꯫ ꯍꯦ ꯑꯄꯪꯕ, ꯇꯣꯜꯂꯤꯗꯀꯣ, ꯏꯃꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ ꯎꯇꯤꯟꯕꯨ ꯁꯥꯃꯨꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯀꯣ? ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯄꯪꯒꯤ ꯅꯨꯄꯤꯗꯨ ꯐꯨꯝꯕꯪꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯄꯪꯕꯒꯤ ꯅꯨꯄꯤ ꯇꯨꯝꯗꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯞꯆꯈꯤ꯫ ꯄꯪꯂꯕ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯒꯗꯕꯅꯤ꯫ ꯃꯥꯅ ꯀꯔꯤ ꯃꯔꯥꯜ ꯂꯪꯖꯔꯨꯕꯅ ꯑꯁꯤꯒꯨꯝꯕ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯋꯥꯕ ꯊꯧꯗꯥꯁꯤ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯋꯥꯀꯠꯇꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕꯗ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯍꯥꯛ ꯃꯩ ꯍꯧꯒꯠꯇꯨꯅ ꯀꯕꯣꯛ ꯄꯣꯛꯂꯝꯃꯤ꯫ ꯀꯕꯣꯛꯇꯨ ꯆꯨꯍꯤ ꯇꯣꯠꯂꯒ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯈꯨꯗꯛꯇ ꯁꯤꯍꯟꯕ ꯑꯀꯟꯕ ꯍꯨ ꯐꯨꯝꯂꯒ ꯃꯇꯨꯝ 5 ꯁꯥꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯃꯇꯠ ꯃꯇꯠ ꯊꯗꯠꯂꯒ ꯍꯥꯠꯄꯗ ꯑꯋꯥꯕ ꯆꯩꯅ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯍꯨ ꯌꯥꯎꯔꯕ ꯀꯕꯣꯛ ꯆꯥꯔꯒ ꯄꯪꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨ ꯁꯤꯖꯔꯁꯅꯨ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯥꯡꯗꯨ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯌꯨꯛꯇ ꯑꯄꯪꯕ ꯃꯄꯨꯔꯣꯏꯕꯕꯨ ꯉꯟꯇꯥ ꯆꯥꯛ ꯄꯤꯖꯔꯒ ꯅꯨꯄꯤꯅ ꯍꯥꯏꯔꯝꯃꯤ, ꯈꯥꯎ ꯑꯁꯤ ꯌꯥꯟꯁꯤꯜꯂꯨ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯀꯕꯣꯛ ꯃꯇꯨꯝ 5 ꯍꯥꯞꯄꯅꯤ꯫ ꯅꯪꯅ ꯎꯃꯪꯗ ꯍꯣꯔꯦꯟ ꯁꯥꯃꯨꯗꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯀꯕꯣꯛꯁꯤ ꯆꯥꯎ, ꯄꯥꯡꯒꯜ ꯍꯥꯞꯅꯕꯅꯤ꯫ ꯁꯥꯃꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯛ ꯆꯥꯕ ꯌꯥꯗꯦꯀꯣ꯫ ꯑꯄꯪꯕꯗꯨ ꯅꯨꯄꯤꯒꯤ ꯋꯥ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯥꯀꯟꯗ ꯈꯥꯎ ꯌꯥꯟꯁꯤꯜꯂꯒ ꯈꯥꯕꯩ ꯆꯦꯒꯞ ꯄꯥꯏꯗꯨꯅ ꯁꯥꯃꯨ ꯍꯥꯠꯄ ꯊꯣꯔꯛꯂꯤ꯫ ꯑꯄꯪꯕꯗꯨ ꯅꯤꯡꯊꯧꯅ ꯇꯥꯛꯄ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯑꯁꯣꯡꯕ ꯅꯥꯔꯛ ꯁꯤꯡꯂꯛ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯎꯅꯥꯁꯤꯡ ꯍꯥꯏꯗꯣꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯂꯩꯃꯥꯏꯒꯤ ꯃꯈꯨꯜꯁꯤꯡ ꯑꯃꯁꯨꯡ ꯅꯨꯡꯂꯛꯇꯁꯨ ꯆꯦꯞꯊ ꯌꯦꯡꯂꯝꯃꯤ꯫ ꯁꯥꯃꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯔꯤ꯫ ꯎꯔꯨꯝꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯛꯇꯒꯤ ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯃ ꯃꯅꯥꯇꯣꯟ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯥꯂꯦꯝ ꯅꯤꯛꯅ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯄꯥꯛꯄ ꯃꯅꯥ, ꯑꯆꯧꯕ ꯃꯌꯥ ꯑꯃꯗꯤ ꯁꯥꯡꯂꯕ ꯃꯅꯥꯇꯣꯟ ꯄꯥꯟꯕ ꯆꯤꯡꯃꯨꯛ ꯆꯥꯎꯔꯕ ꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯖꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯂꯦꯡꯕꯥꯟꯗ ꯌꯥꯟꯕ ꯈꯥꯎ, ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯥꯕꯩ ꯆꯦꯒꯞ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯂꯒ ꯑꯄꯪꯕ ꯎ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨ ꯎꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯈꯥꯎꯗꯨ ꯃꯅꯥꯇꯣꯟꯅ ꯃꯅꯝ ꯅꯝꯂꯒ ꯃꯅꯨꯡꯗꯒꯤ ꯀꯕꯣꯛ ꯃꯇꯨꯝ 5ꯗꯨ ꯁꯥꯃꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯥꯃꯨꯗꯨ ꯑꯄꯪꯕꯅ ꯐꯝꯂꯤꯕ ꯎꯁꯥꯗ ꯃꯅꯥꯇꯣꯟꯅ ꯂꯥꯝꯅꯅꯕ ꯍꯣꯠꯅꯔꯝꯂꯒ ꯂꯩꯃꯥꯏꯗ ꯐꯩꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯂꯩꯕꯨꯡ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯜꯂꯕ ꯁꯥꯃꯨꯅ ꯏꯔꯦꯡ ꯂꯦꯡꯈꯤꯗ꯭ꯔꯕꯗ ꯑꯄꯪꯕ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯉꯣꯟꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯅꯨꯡ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯁꯥꯃꯨꯒꯤ ꯃꯀꯣꯛ ꯍꯟꯅ ꯁꯨꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯆꯤꯟ ꯇꯨꯝꯕ ꯆꯦꯒꯞꯇꯨꯅ ꯀꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨ ꯃꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅ ꯂꯩꯃꯥꯏꯗꯨ ꯄꯨꯝꯉꯥꯡ ꯉꯥꯡꯈ꯭ꯔꯦ꯫ ꯁꯥꯗꯨ ꯇꯁꯦꯡꯅ ꯁꯤꯔꯦ ꯍꯥꯏꯕ ꯑꯄꯪꯕꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯑꯉꯥꯎꯕ ꯍꯥꯏꯅꯕꯗꯨ ꯁꯣꯏꯗꯅ ꯃꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯎꯕ ꯍꯧꯔꯛꯂꯤ, ꯁꯥꯃꯨ ꯍꯥꯠꯂꯦ, ꯁꯥꯃꯨ ꯍꯥꯠꯂꯦ! ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯑꯄꯪꯕ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯎꯃꯪꯗ ꯊꯥꯗꯨꯅ ꯌꯦꯡꯍꯟꯈꯤ꯫ ꯁꯥꯃꯨꯅ ꯎꯈꯣꯡ ꯑꯃꯗ ꯃꯀꯣꯛꯇꯒꯤ ꯏꯅ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯪꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯁꯥꯃꯨ ꯁꯤꯍꯧꯕꯒꯤ ꯄꯥꯎ ꯅꯤꯡꯊꯧꯗ ꯇꯝꯅꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯒꯤꯗꯃꯛ ꯍꯔꯥꯎꯔꯕ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯀꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯗꯨꯅ ꯑꯄꯪꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯄꯪꯕ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯅꯤꯡꯖꯕꯤ ꯅꯨꯄꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯅꯤꯁꯨꯕ ꯂꯩꯃ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯎ ꯑꯀꯪꯕ ꯁꯤꯡꯑꯣꯏꯅꯩ, ꯃꯤ ꯑꯄꯪꯕ ꯂꯥꯂꯣꯏꯅꯩ, ꯂꯣꯏꯅꯕꯗꯤ ꯑꯄꯪꯕ ꯃꯤꯒ ꯈꯦꯠꯅꯕ ꯂꯩꯇꯕꯅꯤ ꯑꯁꯤꯕꯒ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ
ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫